मियाई चलब नुपा मियोई खरन फूबदगी लाइकनब ngamdana leikidre पाव असी ngasi nungthil phongkhiba pandam pauchedagi lokhotjabane physically challenge oiba miyai chalaba nupa ama miyoi kharana phubadagi laikanaba ngamdana leikidre chenaba miyoi ani fare JSC semkhre hakchang loduna leire thogdok asi ngarang Imphal West District ki Singjamai Police Station gi manung chanba langthabal lep mayai lekai da thokibane laibak thiba thogdok adu da leikidraba miyoi ama nongthongbam ingocha chahi 50 ga mathoi apokpa leikidraba nongthongbam mani kawe imung manung dagi fangba pauda leikidraba ingocha physical challenge person oibada natana mathanta leijaba miyoi ne ngarang nongthil pung ani khara helakpada laikai adu da leiba pukhrambam Robert chahi 50 apokpa leikidraba manauto namade Koizam Risikanta chahi 50 apokpa ingoga loinana miyoi khara ingocha gi yumda changba unahauki haire Mahusagum ingosa yumdagi mapan hek tholakpa matam faubada tholaktabadagi yumlo nabasingna nungthil pung mari adwaida changduna yenglubada mahaki phamangda masa sokpagi dakpham leibaga taduna leirambane khudakta mahakpu Ras Medicity tamna pukhi adubu laikanaba ngamdana leikhidavane thogdok asiga mari leinana police na case ama laukhatpaga loinana pukhrambam Robert amade Koizam Risikanta police na phagatkhre Laikai gi oiba mi pham pangthoktuna ingogi hakchang rims ki middle sangda postmortem tawkhrabasu lawduna leire thogdok asida senari ba Robert Manipur Police Department ta thabak tawba miyoi ni haire